अहानबदा मरुओइबा पाउसिंग पिजरी आर्ट वर्क के लमदा मसक नायरबा अहल लमन सिंह येगलंबा लाइसिंग अनोबा आर्टिस्ट उहन्नबा होनबा असि अफबा खोंथांग नि हाइना आर्ट एंड कल्चर के कमिश्नर एम जोय न फोंदोखरे Department of Art and Culture Government of Manipur की मखादा ट्रेनिंग कम प्रोडक्शन ऑन माई बी लेसिंग जगोई ngasi रूपमल थिएटर इम्फाल दा लोइसिनख्रे Eminent writer and social activist Sanaton Hamombo Film Academy Manipur na kudol pot piduna taram na okre amadi lupa lak taraga mapan gi popi maru Mizoram da Assam Rifle na fagat pangamkhre Kurumjari Mami TV की मणिपुरी पाव येंबिरिबा ख्वाई पुमनमकपु युमलेंबा बिक्रम न तराम नोक्सबगा लोइनना पाव संदोंना पिजरी आर्ट वर्क की लमदा मसक नायरबा अहल लमन सिंह येगलंबा लाइसिंग अनोबा आर्टिस्ट उहन्नबा होनबा असि यामना अफबा खोंथांग नि हाइना आर्ट एंड कल्चर की कमिश्नर एम जोय न फोंदोखरे वाफम मसिंग असि क्वा कैथेल लेमा कुंजम लाइकाइदा इम्फाल आर्ट गैलरी हाइना मिंगथोनबा आर्ट गैलरी अमा हांगदोकपगी थोरमदा फोंदोखिबनी Organizing Committee Imphal Art and Gallery na sinduna pangtokpa gallery hangdokpagi thoram maduda Commissioner M Zoy na makha taraduna Imphal Art Gallery asibu hangdokiba Robin Wahengbam asi art ki lamda asuki matik thawai yauzaba artist amani mahangna sigumba gallery ama hangdoktuna lamdam masigi masak nairaba hausingna ahal oiraba artist kayana yekpa lai sing thamba asimak yamna thagat ningai oi saknairaba artist kungi मखल कयागे लाइसिंग असि अनोबा आर्टिस्ट सिंग अमदी फाइन आर्ट की लमदा माय ऑन सिलिबा आर्टिस्ट सिंग दा अनोबा इनोट अमा पीबा ngамगनी फाइन आर्ट की लंबी दा हौजिकति अनोबा टेक्निक कया थोगलकपना आर्टिस्ट सिंग नसु होनबा कनबा मथौ ताई मरम मदुना ngasi हांगदोंलिबा गैलरी असिदा फाइन आर्ट की लंबी दा सतलिबा आर्टिस्ट सिंग ना कानबा पीबा ngамगनी हाइना फोंदोखी Ini yang karena ini tongan-tongan bentang boleh buat artis kaya, makoi ini. An gini mulai sigi lega mana, mana habirum ba, ya mana sentrum ba, saya step singa sida. Ano ba teknik kaya mo haba ga, nang naikli ba ngang sila, koi art work singa sila. Koi na, mana zabada, sina coba mati ngamu wera gani, koi cuma tetap tongan lagi lama, lagi ano ba ngang sila. Tapos po mayam sila sagi undang warang umari dari undang tayo tawa hangin ulit mari ada sandi mau hangi accept mandi rata ada nama muda undang warang matabar laga yang jaga sila mau itu mah space sama pangjarani Imphal Art Gallery asigi curator Robin Wahengbam na matam kayagi mamangdagi art gallery ama hangdoknaba kanduna lakpani adubu miyamgi matenga loinana ngasidi hangba ngamjare ngasigi hangliba gallery asida masak nairaba artist kun romgi makal nifu rom thamli ningthau kaba numit natana atai matamda nungthil pung mari dagi tares fawba yengba yagani fine art ki lamda khongdariba artist singi mafam ama oidaba honabani haike state ki jam wan tang exhibition tong mina kai do boino mayam gi moral support ka yor ga ai gi khana chana mayam ni support tong mina ga amal likhat pam da ka roi ko na art gallery se khanjar ko pui ra bani last di mamai di dog di atri because si namjan thamaga artist mayam si gi unning ma phoning ma mayam je lai bena ai adu se mateng pang dening ba ari no hai matam da imphal har ga di prithibi ho mayam imphal je khangi aduna adu gi je khung ja ba je bani aduna imphal art gallery har ga di lai ri ba mayam se imphal is capital ni city ni sidar la ga tungmin na ga ko pura grow tong mina se khanjar bagi mayam ga pun bagi jaga se lobje ning bani na amru hoina aina madu se da imphal art gallery da mayam ne imphal ai da ai u de ga hai bi ai logo si na jam nei na ni logo jam highlight tong je ning bani maram di si gi logo si na hai ri se anji gi concept tang lo bani ko la ga lai bani si maru hoina ai gi concept si ma lo bani maram di kana ai have pochi ai hai ba ai ne jai sigi logo se kana no hai matam da hoina pena khong matam da su pena ma bu mi imani pena se ji ipa ne lai ipa ko symbol sine ba ima gi pibuk nung di da hoina bi sa ga lak matam da pibuk nung de lai po si ipa pok gi kudam ne apo ko ipa kudam ne hai ba ko ka si yaw de na ko jaga changcha ho ya ko hong na de ana sigi apo ko ipa symbol je lo jara ga ina
सिगी सक्तम जे खंजरगा आइना खंजबे वानिको इम्फाल आर्ट गैलरी से हम तो जब नुंगी पेरेटगी आर्ट की कई का होवी नुंचुते कई देगी आई पोत दु खितंग ममी दाना बादे फॉरक फमजे माई ग्रास रूट जे बर्थ प्लेस हाई तारे हो फमजे ता ट्रेनिंग पे तो मदना पुना मक्से आई की गैलरी से आई होवी पाद कथोक जबनी Department of Art and Culture Government of Manipur gi makada training cum production on mai bi laising jagoi ngasi ro mal theater Imphal da losin kre haukiba January 10 dagi February 19 fauba tha amasumna satharakpa thauram asi Devesori Foundation for Art and Culture Effort DFES na sinduna pangthokpani thauram maduda haukiba me ahum dagi haurakiba lan namaram oiraga leikidraba athauba ataubisingi mafam da leisu katuna ikai kumnaba utki amadi Devesori gi mairoi singna jagoi makal ahum miyam da kudol tamki training cum production on mai bi laising jagoi loisin bagi thauram aduda social welfare gi CDPO retire Texam Mema Devina guest of honor Dr. Moirang Them Masa Saurai Kanbana chief guest amadi theater and culture activist Loitongba Braja Mohana presidium member oiki thauram maduga mari lainana Devesori Foundation for Art and Culture Effort DFES ki founder Devesori na phongdokhibada lan gi marak asida angang singbu lana maigai amada satki gadra khanduna jagoi tambiduna makoi gi wakalbu karada oirabasu fathaba ngamgadra khanduna tawjakibani haiki ꯍꯣꯏ ꯖꯒꯣꯏꯒꯤ ꯊꯤꯝꯁꯦ ꯀꯔꯤꯅꯣ ꯖꯒꯣꯏꯒꯤ ꯁꯥꯊꯦꯛ ꯈꯨꯗꯤꯡꯒꯤ ꯑꯥꯔꯠꯁꯦ ꯃꯤꯅꯤꯡ ꯆꯦꯜꯂꯤꯀꯣ ꯁꯤ ꯈꯪꯍꯟꯕꯒꯤ ꯄꯥꯟꯗꯝ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯇꯨꯡꯗ ꯍꯧꯔꯛꯀꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯑꯥꯔꯠꯀꯜꯆꯔ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯛꯇꯥꯏꯗꯅꯀꯣ ꯑꯩꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒ ꯂꯪꯊꯕꯥꯜꯗ ꯂꯩꯖꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯏꯔꯥꯡꯁꯤꯅ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄꯁꯨ ꯌꯥꯗꯕ ꯁꯦꯡꯅ ꯍꯥꯏꯔꯒ ꯍꯥꯏꯗꯤ ꯋꯥꯈꯜꯁꯦ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯂꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯗ ꯈꯣꯡꯊꯥꯡ ꯑꯃ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯃꯁꯨ ꯑꯗꯨꯝ ꯉꯁꯤ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯔꯤꯖꯤꯅꯦꯜꯁꯦ ꯈꯪꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯔꯝꯅ ꯇꯥꯛꯀꯅꯤ ꯀꯜꯆꯔ ꯏꯖ ꯑ ꯃꯤꯔꯔ ꯑꯣꯐ ꯗ ꯁꯣꯁꯥꯏꯇꯤ ꯍꯥꯏꯕ ꯈꯔ ꯃꯁꯛ ꯅꯥꯏꯈꯠꯇꯅ ꯑꯣꯖꯥꯕꯨ ꯇꯝꯃꯛꯄꯗ ꯃꯁꯛ ꯈꯪꯍꯟꯕꯒꯤ ꯖꯒꯠ ꯁꯪꯁꯥꯔꯁꯦ ꯐꯅꯕꯒꯤꯗꯃꯛ ꯄꯤꯁ ꯍꯥꯏꯕꯁꯦ ꯂꯩꯅꯕꯒꯤꯗꯃꯛ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯄꯥꯝꯖꯕ ꯄ꯭ꯔꯣꯐꯦꯁꯟ ꯑꯗꯨꯗ ꯈꯨꯔꯨꯝꯕꯃꯛꯇꯤ ꯆꯪꯉꯦ ꯃꯌꯥꯝꯒꯤ ꯐꯅꯕꯁꯦ Eminent writer and social activist Sanaton Hamombo Film Academy Manipur na Kudolpol Piduna Taram Okre Eminent writer and social activist Sanaton Hamomasi Kuki narco terrorist singna lamdam masida singna ragliba kaya sibu thengnariba kun ngakpa singgidamakta mateng pangna bagidamak Bangladesh taki lakibani ngasi sangai pro mamang laikai da leiba langpok lakpam Santa Kumar gi yumda pangthokiba Kudolpot piba duda farm gi managing director K. H. Ranjit Imagine gi Editor Ranjan Salam MU ge Assistant Professor Dr. N. Sanatom basu saruk yaki farm ge maikai dagi social activist ase Manipur da laktuna mateng pangbibagi damak ikai kumna botuna sakang se masukusinake Lak taraga mapan gi popi maru Mizoram da Assam Rifle na fagat pangam kre haidi Assam Rifle na awang longpok barat da drug ki mayok da sangsilakpa operation da lupa lak taraga mapan gi popi maru kg lising mangaga gram samri punna bek marfu tara Mizoram gi Samphai district ki Zokathar gi Megbul Road Junction dagi fagat pangam le haidi Mai pak na satharakiba operation adu Assam Rifle amadi custom preventive force ki personnel Singapore na sangsin minakibani haina su makatarakli Fagalaba polam sing adu makataba investigation gidamak Samphai district ki mari lainaba police station da kusin nakre hairi Indian Red Cross Society Manipur State Branch na taram na upagi thauram ama ngasi pangthokre haukiba December 10 dagi 15 fauba Moga Punjab ta pangthokiba National Youth Exchange Program da Indian Red Cross Society Manipur State Branch ki tongan ba school sing dagi Kangat kiba Junior Red Cross team na mana kaya fanglakibagi loina na overall championship tarakibani thauram maduda IRCS Manipur State Branch ki chairman Narendra Ningombam Vice Chairman Dr. L. Manglem Amadi Hanagi Chairman Dr. Y. Mohena Atoiba Mitunglen Oiki Thauram Madugi Saruk Ama Oina Secretary Atokpam Nabasandra na Saruk Yakiba Singbu Taram no Upagi Warol Piki Narendra Ningombana Tim Maduda Pungning Taugatladuna Tim Amana Mai Paglakba Matamda Hona Kiba Taudang Sing Adu Punsida Kaudana Amaga Mateng Pangladuna Punsigi
Pandamfam yaunaba makatana honamina kitabni haiba wafam sing suthamki exchange program aduda fanglakpa individual prize amadi group ki oiba event singda mana fanglaklaba singbu mana matumsu yenthokki Manipur Police Control Room dagi thadorokpa serol lamada haukiba pung kunmari asida mafam kharada nongmai kapagi thawdok khara thokrabasu mapung oina security force na laksinduna thammangam ki hairi security force na sing amasung tamda thiba humbagi thabak sathabada 81mm improvised mortar ama single barrel ama 36 HE hand grenade ama number .90 MK3 hand grenade ani 38mm anti-riot rubber bullet ama tear gas cell soft noise ani 2-inch mortar cell ama 40mm lethal bomb ani 7.62mm ammunition ama 5.56mm blank cartridge mga SLR magazine ama improvised exploit cell ama Taubal district tagi fagat pangam le hairi tha sigi taraga tareta Kaksing district ki Suknu amasung Churchanpur district ki Laloi village da nomai kamna bagi thokdokta security personnel amagi oi thangba lengzum da panduna sok laba matung khudakta siza hospital da pukalaktuna layeng laba matung nungsa thiningai oi da badagi disaster kre hairi national highway kuntraga taret amadi national highway anida lamdam masigi tangai fadaba nomada sangdraba yadraba polam puba gari saniga taraga manga amasung saniga kuntra humdoi hairiba lambi asida apanba yauduna pusilaki makata na pochai pusilaknaba kudong thiningai oiba mafam kaya dasu security force na akanba section thorang lokhatki Manipur gi district pumnamakta pamdaba thokdok thoktanabagi damak punna checkpoint samagani fuda asat ok sing sek tawada singnaba sing amasung tamda punna mioi saniga kungamari fagatuna wahangpang satagi hairi Miana semjin sajin ba video amadi aran ba pau da thaza biganu amasung asumba sengba I pau khangbining labasu mobile number 9233522822 da call tawbiraktuna khangbiraba yagani loina na laki ba khusu kulai singsu atuba matamda manang nakpa police station natraga lainga ki security mioi sing da sinabiyo hainasu Manipur Police Control Room na thadorokpa serola mana hairi Yellow Me Sing na sin kuki Singapulaga lalolitik tawbigano haina Federation of Civil Society Organization Folk Manipur na thadorok pa serola mana apil tawrakli haukiba me ahum lising aniga kun gohumdoi dagi hauduna sin kuki sing na Manipur gi apunbagi saktamda singna duna satharagli ba lana sida Tengnopal district ki more amadi Kamjong district ki tongan tongan ba ngamkai paringda sin kuki Singapulaga tongan tongan ba community singi mioi singa lalolitik tawmina duna lamdam masida tongan tongan ba polam kaya leptana pusilagli ba sina Manipur gi ngamkai kadna ba soknariba lana sida sendong kaktagi khanba mioi karana yengnaba sin kuki singda nakoi na mateng pangba oina thokle hairi sin kuki sing na thadorokpa lalolitiki polam sing na ngasidi khwaraman kaitel amadi tongan tongan ba district ki kaitel singda marang kaina fangli lana si mai pak na ba amadi asigumba karbar asida senari ba mioi singi matakta leibak miyam ga loina na satharakpa counter da tholakpa afa fatagi thaudang khudingmak masa masa na pujagadabani amadi Adugumba karbara du da senaramba mioi sing warak watem tawbada community leader sing na mateng pangbiyo amadi asigumba tawdok tholakpa matamda communal tahandana ba hona minasi haina serol asina makatake Lainga ke ayaba yaudana linkhalakliba school singi matakta fisok na akanba miyeng sanglagani haina Federal Student Organization Kanglaipat Fisok ki President Ronald Kelendi Longzom na fongdorakre wafa masi fisok ki anisuba mapok numit palan tawrong gamari lainana fongdok ki bani singjamai top laikai da leiba singjamai community hall da pangtok ba tawram maduda President Ronald Kennedy Longzom na makatara duna lising ani ga kun gani toy ki February 10 da Modern College ta linkhat ki ba loop asigi ani suba sahi mapung farak pa loina na mahiroi kunai amadi miyam da yaifa paujel pizari education for peace haiba thim da pangthok pa thauram asina state asida mausagum santi hanjilak pasu oirasanu tha mapan henjilak laba lan asigi waroi sin athu boda purak na ba center amadi state laingang na honabiu lan asina mahiroi kunai da sound na saitheng ama pidi
masina tunggi afaba mahiroi khunai ama sembada asoba thintaba ama soidana oigani nakalamarom da fisoki ani suba foundation de lakpaga loinana lenga ki ayaba yaudana likalamba school singi matakta akanba miyeng sangba hauragani mahiroi sembagi mingda sendan lambi ama oinaba school lingkat pa yaroi lenga ki ayaba yaudana lingkat pa school samagi matakta leiri masi fisong na akanba miyeng sanglagani school singi fibam da leiri ba infrastructure singsu fibam yang sinba amadi nisagi mayokta mamangdagi sangsilakpa kongjang sing makata na sangsingi gani haina fongdoke सापेक्की केलोदा अपक अकाइबा अमदि तुंगी पुसिदा यामना दिबान सोलकदबा अमा लेबना मखोइना स्कूल की अनरकोनि स्कूल सिंग मथक्ता अकन बेक्स लोंग मखोइना तौजरे अदुगा मसिंगल इरोय लेना स्कूल सिंग चतना अखोइना केलोगी निसागी पाक्ति करमना केलो निसागी पाक्ति करमना नाथेगिनि हाबिगी ममंग सहित चतना सर्वे सिंग मखाताना चतगिगनि अदुगा हुजिग जिल लेरिबा लेंगा की स्कूल सिंगदा ओजागी अदुगी केगी अवार पर लेरिबा स्कूल सिंगदा जस्ट मम्मी खतंग लेरगा स्कूल चलाइबा ngam सिंग सिंग कोइ चतग स्कूल सर्वे सिंग कोइ मखाताना अदुना चतगिनि हाइ मसिंग Hauzik oiriba Manipur gi isu asagi matangda state laingang lauriba thaudang ase Manipur miyam na peningai oide haina limina thadorakpa serol lamana fongdorakli tha tara mapung farak laba irang ase loisinaba poram yatpagi mahutta ahenba Central Force Company sani gi matakta season aduna Manipur miyam MP election da saruk yahanna haina Thaurang liba state amadi central lenga ki thawang Manipur miyam na yabang amloi lamdam masigi imung kaya da awa ana asiyana gi mai sakpagi akan ba safu ama mayok na duna lairiba sibo na thairam laga miyam bu election da namfu hafu da saruk yahana ba khalliba double engine government gi thawang haksin lawi Manipur miyam lukmai gi life da binate sel karana aikoi gi yelhomi singi tungi Laibaka mahut sinaba yaroi limit ki president Malem Thongamna lusingba mihut kangbu ama Delhi da kem tauduna isu asigi matangda mafam adugi maitai isilinau Singapore tongan ba makalgi kongjang sing sangsinaba sem saduna leiriba sigi matangda Manipur miyam na su ahenba pautak amari wakal lausing pinabio haina su serol lasina makatari Headquarter IGR South na thadorok ba serolamada Thauba district ki Fainom da masing yamlaba kusu kulai kaya leire haina thazaba yaba paw mafangbadagi Assam Rifle lamadi Manipur Police ki apun ba security force na operation sathabada tha sigi taraga tareta 81mm improvised mortar ama single barrel ama hand grenade na singba kusu kulai kaya fagat pa ngamkre hairi operation adu da fagalaba kusu kulai sing adu mari lainaba police station da kusin nakre haina serol aduna hairi Hauzik Manipur da thok liba lan loisin na bagi ihan han ba kongjang central amadi state government na nomai ka liba sing ihan hana level laba matung lal gi waroi sin purakpa ngamgani haina former MP Dr. TS Manya Singh na fongdokre wafa masing ngasi all as home langjing asawbagi taruk suba mapong numit thauramga athoiba mithunglen oina saruk yara duna fongdokhibani dakang Acupressure Alternative Therapy Treatment Research and Training Center na sponsor tauriba All as Home masigi Chief Advisor RK Maipasanana thauram mapu oiduna pangthokiba ngasigi thauram adu da Imphal West Zilla Parishad ki ex Upadhyakshya Dr. L Bobby Devi na special guest oina saruk yaki loinana All as Home masigi Advisor Dr. TM Rajan Ayangba amadi All Manipur Dalit Development Association ki Superintendent Haubam Sasina akanaba mitunglen oina saruk yaki ngasigi thauram maduga mari lainana All as Home masida leiriba ahal singda home masibu salairiba Kangla Acupressure Alternative Therapy Treatment Research and Training Center ki maikai dagi kudol pot kya tamduna ikai kumna bot ki mahang na makata na fongdok ki bada Manipur da ngasi mak thok liba irang asi yengluragadi lakadoriba Lok Sabha mikal asi tawdabana khudong saroi khali Lok Sabha ki mikal asi tangai fadana tawdaba yade haiba leiragadi tha tara sujulaglaba irang asi ki waroi sin puraktuna hanagi punsirol da hanjil hanbada sumgani matam amagi ipa ipu singna thambiramba yumbal kaibal gi masak adu ngasidi yamna hongle
fana yamna warabasu niraga sabage hainaba leiraktaba maitai furupni adubu ngasidi all as home da tangjafam lauduna ahal kaya aroiba punsi matam ngaibagum taurakpasi kunai sigi mama mapaga masa singagi marakta leinariba nungsinabagi mari amadi masak adu kaitharakpani haina lauzai all as home yamkhalakpa haibasi kunai sigi afaba khudam amadi nate masi oiduna su hanna yengbidraba kana leitraba ahal singidamakta all as home leiba tangai fade leiriba home sing asisu social welfare department na yengsan biduna ahal oiraba singbu ngakpi senbina ba haike ai moi wadana hajo chidi Manipur sarkar da yawo da lai me ando kan da eme le jin ando shi da ka kala karaga sarkar yawo mutum da yi ai shi eme le mo le bu da shi har ro ya shi ne da ai kan da ai zo ko da ya so ko da har ro ne da yi da ai da so to da da ni shi da sana da yo ai da ye kala la ri da so ngam de ni da mo pa mi su da na pa da la ka mi ro ko ai pa da da su da ba ka ai na amone bole bu di karo Mami ai ko kara da da ba hiki to ba no mo ya ya ki ai ja na ho to ji shi ai ja shu tu le no ya sai bai da da ho to ji da ai ha pa ki da da ha pa ji shi da da ni sa cha ni sa lo na ha pe ba Irom Maizrao da leba Maizrao Model English School da hauzik thok leba irang asiga mari leinana Sandon Pokpi Suknu Serau Chochanpur na singbadagi lanzen narakpa leiriba mairoi singidamakta hangdok leba displaced student relief camp da medical checkup ki thauram ama pangthokre school lasigi management committee ki secretary Sagrakpam Hemantana haikibada mamang da su mairoi singbu masaf fana Lainaba health camp taukibat laikre ngasi makata na singjamai singa mathakta leiba iboyaima hospital and research center na asobo thaudang lobiduna mairoi singbu tongan ba department gi doctor singna health checkup tawibagi damak tawimal khangba utsari haiki loinana irang asi atubada loisinaba mari lainaba pumna makki pungning singsilakle sing masamu jukra narak payawduna mama kada medical team ju lakre ni matunda physics Berma hospital na yang na sobat tentang lebih dengan lainnya dari sini yang kumbu pibu kalau yang na satu sahabat tak free to pibu dengan ada dokter yang lebih dengan sisi angko kumpulan mahasiswa angan sumber yang matuman kumpulan lebih lama kau bersih kita mata sejak lama ni bah lebih kiri masih bu jadi bah business student relief camp organized by Manipur Major Model English School Committee. Government gi mateng amata yaudana eco network hairok na sangsilak liba hairok Wangjing River Rejuvenation Campaign asibo hena mai pakhan nabagi wakalonda ngasi taraga marirak suba aduga hairok part 2 mayai lekai da leiriba Divine Life Club ki ahan ba waina mega social service ka loinana club asigi area da turel khongnung amadi turel gi torban sengdokpagi thauram ama satakre ngasigi turen khongnung amadi torban sing bagi thabak asi club asigi management of solid waste haiba program amasu hongdoktuna zero waste and zero to health haiba mission amaga oinana leikai asida hangdokiba mari lainaba DLC gi president Rosan Ningthauzamna haikibada ngasigi mega social service program asigi matungdagi leikai asigi club na konba area gi public place singda turel isel amadi torban da fataba posak sing hundokpa atingba thamjare masigi matungda hundok lamba taraga di club na mari lainaba authorities singa kusam naraga legal action lakhasagani mafam sadana langthoknaba fattaba season naraba loiraba amot akai kaya yumthong kudingda satlaga laukhatlaga mafam saba amada thamjagani loinana ngasidagi yumthong kudingi oina customer card su ngasidagi yentoktuna satnaba haujare card asina sayolgi oina garbage collection lakliba sing ningthina record tausin gadabani aduga apikwa pi kharasu TV gadabani masina gari thau hanba amadi segregation ki thabak thoramda sizinagani hariba thabak sing ase mai pakna honabada miyam gi mateng nizari loinana club na paikhalakpa khongtang ase lamdam masibu amadi laikai asibu lunana na thamnaba turel su kannaba amot akai su mafam sana loisinaba thaurang ase paikhasabani miyam pumnamaksu yawminaraga laikai ase mai pakhan minasi haike
ꯍꯧꯈꯤꯕ ꯊꯥ ꯑꯃꯅꯤ ꯃꯅꯨꯡ ꯑꯁꯤꯗ ꯈꯥꯡꯉꯕꯣꯛꯀꯤ ꯃꯐꯝ ꯈꯔꯗ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯃꯁꯥ ꯈꯛꯇꯒꯤ ꯈꯟꯕ ꯃꯤꯑꯣꯏ ꯈꯔꯅ ꯎ ꯊꯥꯕꯒꯤ ꯃꯤꯡꯗ ꯎ ꯀꯌꯥ ꯌꯥꯟꯊꯠꯄ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯗ ꯚꯣꯂꯨꯟꯇꯔꯤ ꯅꯦꯠꯋꯥꯔꯛ ꯐꯣꯔ ꯒ꯭ꯔꯤꯟ ꯑꯥꯔꯠ ꯈꯥꯡꯉꯕꯣꯛꯀꯤ ꯀꯟꯚꯦꯅꯔ ꯂꯥꯏꯁ꯭ꯔꯝ ꯗꯦꯕꯥꯟꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯈꯥꯡꯉꯕꯣꯛ ꯄꯥꯔꯠ 2 ꯏꯀꯣꯞ ꯅꯤꯡꯊꯧ ꯂꯝꯄꯥꯛꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯗꯦꯕꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯀꯨꯝꯖꯥ 2015 ꯍꯧꯔꯒ ꯈꯥꯡꯉꯕꯣꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯎ ꯆꯥꯔ 8,900 ꯊꯥꯖꯤꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯎ 6,000 ꯂꯣꯝꯗꯤ ꯃꯄꯨꯡ ꯐꯥꯔꯕꯅꯤ ꯃꯁꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯍꯣꯡꯂꯛꯂꯤꯕ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯑꯁꯤꯕꯨ ꯀꯟꯅꯤꯡꯕ ꯎꯁꯤꯡꯕꯨ ꯅꯨꯡꯁꯤꯖꯕ ꯗ ꯚꯣꯂꯨꯟꯇꯤꯌꯔ ꯅꯦꯠꯋꯥꯔꯛ ꯐꯣꯔ ꯗ ꯒ꯭ꯔꯤꯟ ꯍꯦꯜꯊ ꯈꯥꯡꯉꯕꯣꯛꯅ ꯍꯣꯠꯅꯖꯔꯛꯄ ꯑꯗꯨꯒꯤ ꯃꯍꯩ ꯆꯥꯕ ꯐꯪꯂꯦ ꯍꯥꯏꯕ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯦꯠꯋꯥꯔꯛ ꯑꯁꯤꯗ ꯈꯪꯍꯜꯂꯝꯗꯅ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗꯅ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯎꯁꯥ ꯈꯨꯗꯤꯡꯃꯛ ꯌꯥꯟꯊꯠꯄꯤꯕ ꯁꯨꯞꯅꯗꯒꯤ ꯃꯈꯣꯛ ꯈꯛꯇꯃꯛ ꯊꯝꯕꯤꯔꯝꯕ ꯑꯁꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯈꯤ तसें उ थाब मी खतना उ थाबगी उ नुसीबगी अवाब खंगबनी हाइबदुदी तानिंगदे लेरिबा मिपुम खुदिमो मणिपुर नत्रगा पृथ्वीगी लेबा मिपुम खुदिमोना उ पांबी कानाबसे खंगम तोई मरमदि कइगिनो हाइबदा उ पांबी यावदगदि गुमेबसे हिंबंगमदे उ पांबीगी मखा पोने को हिंजबनी अदुन प्रजान तप हाइबसे मसी उ थाबो पामजरिबा मदि इन्वायरमेंट गी दमत थवाई कथोकजरिबा वॉलंटियर सिंगदि हेना निंगनबो मसु अदुगा सही मरीगी ममांगदसु गोइना अहुंगी ममांगदसु हारिबा वॉलंटरी नेटवर्क फॉर ग्रीन आर्ट मणिपुरना मणिपुर नन फॉरेस्ट एरिया दा हौरिबा उसिंग असे प्रोटेक्ट तौननबा अदुगुंबो एक अमति लो अम सेमिनबसु कन तक्सिंगिबा लेग्रे ngasi huyen mamomna sinduna pangthokpa thauram amada paumi tareta bp sing yanthokre haukiba sahi gi me ohumdagi thoglakliba irang asigi matangda kasin koya sinba thungna miyamda paudam pinabagi damakta koi sen duna kanna honariba paumi singda huyen mamomgi isan singna bp khudol tamduna ikai kumdaba utki lan nasi horakpadagi ngasi fauba thawai kubakta haptuna lanfam singda satuna lamdam masigi miyamda paudam piduna lakibani masida huyen mamongi isan singna paumi mabung mopa singi thabak thauram singbu sakhang biduna ikai kumnaba utpirakpabu paumi singi maikai dagi thagatpa phongdorakki Taraganithoirak suba Vidhan Sabha Mikhalda Congress ki mirep oina election thengnakiba Dr. Khangembam Romesh ki yumda ngasi February Taraganipanda Kumbi Block Congress Committee ki Executive Committee ki oiba mifam ama pangthokre Executive amadi member singna saruk gyakiba mifam asida Kumbi Kendra du Sothariba Kayabu Khana Nainabaga Loinana Kumbi Block Congress asi hena pakthok sauthok nabasu Khana Nainaki hairi Mifam madugi manung sana block asigi nauna thaupu gadaba sing mot amata oina wahengbam iboyai mabu Secretary Administration amasung loitongbam Kiranjetpu Secretary Organization gi fam punaba khankre haina paw asina makatari All Naga Student Association Manipur na Maitai Scheduled Tribe demand ki mayokta Manipur ki Governor Anusoya Uikeda memorandum ama pishin kre demand asi Naga Student Association na Scheduled Tribe Demand Committee Manipur ki mayokta sangsin ba kongjang amu oina pisin ki bani memorandum maduda ansam ki President M Luikang Luksan amadi General Secretary Angtisang Maringna sign tawduna pisin ki bani Missing Yamlaba Maitai Furupu ST lista hapsin bahay basi sotaraba masing yamjadraba community bu mapangal sontahan bani Government na piriba Article 342 Clause 1 amadi 342 Clause 2 gi guideline manung sitna Scheduled Tribe list sanba yaba yadaba haibasi lepkani Hairiba article asigi matung inna Maitai Furup asi ST list sanba yadaba haibasi yamna mayek senglaba wafam amani India gi sana patha matung inadi Scheduled Tribe haibasi Kangatlaba tribe sing maru oina forest amadi hill area da leiriba Sentum amadi soktaraba lamda sotaraba adugumba singda piba right amani Maitai furup asi fize saksa culture da aduki matik saukhatlaba furup amani Maitai mayeki script foba India Constitution gi nipan suba schedule list da sankiba laikre Zagoi gi lamda su Manipur Ras Lila si India gi nipan suba classical dance ama oiri Seat humfu laiba assembly da seat nifudi Maitai singi oiri Manipur University DM University National Sport University Manipur University of Culture, Regional Institute of Medical Science, RIMS, JENIMS, NIT, COW,
NIELIT JN Manipur Dance Academy hariba achouba project sing ase Imphal da center oiduna leiri loinana asengba chumba ground rule yengbiduna thabak paikat lakani haibagi wafam sing su cherol aduda palle Bamon Ibema film da Resmi Sorokhaibam na Best Actor Female gi mana fanglakle North East ki film industry bu hena kumang sausin nabagi wakalon da AM Television Private Limited na sinduna Assam gi Jorhat Stadium da tha sigi taraga taruk irai numita pangthokiba Prague Sign Award listing ani ka kungamari gi category kuntra gani pan gi manungsan na Mapari Art Production gi banner makada Dania Koizam na putokpa Bis Gupta Livestream na story screenplay amadi direction piba Bamon Ibema film na Saknai Rabi actor Resmi Sorokhaibam na Best Actor Female gi mana fanglakibani film masida Kaiku Resmi Silaiba amadi Somana Singba maru oiba actori hariba award asi Prague News and Rangoni na sahi kudingi film industry bu hena sakhotnaba kudol tambani loi chatnakhre tanja si lauraga nungshibana sakto Karbi Student Association ki mathakta thokoding da thodok thokibabu All Assam Manipur Student Union Central Committee ki General Secretary Asangbam Swapan na thadorakpa serol amana nungaitaba phongdorakli haukiba February ki anida thodok asi West Karbi Along ki Keroni da thokibani Karbi Student Association amadi Autonomous States Demand Committee Youth Front na Ras Namak Nonya Sanyuk Sang na demand tawriba Professional Grazing Reserve amadi Village Grazing Reserve ki land right issue gi mayokta yaning daba khongjang sangsiliba student organization singbu sakang daba singna fuba saiba tawbadagi asok apan nangki tawdok asigi matangda mari leinaba authority singna thizen biduna mara leiba singbu dandi pinaba taksin kibaga loinana Professional Grazing Reserve amadi Village Grazing Reserve da aina yadaba mongda kundariba illegal singbu lokthokpa amadi singi mafam singda santi purakpa oirasanu haiba zero lasina makha tarakle Yum mai sakpagi thodokta sada marfu sakraba Thomas ki layang bada LMZ Manipur na lupa lising tarating bangkre Light Minded Group LMZ Manipur na lamdam masige awana taraba kahena kudong sadraba imong kayada mateng panglakpagi saruk aba oina haukiba February taraga taruki ahing pung ahumgak minute kuntra tarakpa matamda singjamay sanam pukri mapalda layba sanam Thomas Singh sahi yangkaigi una saba matak maka saba yum tumna may na sakibagdegi haurakpa may na sakpadagi yum madugi ayamba saruk tanggoy tana sakiba natana yum busanam Thomasu may na sakpadagi sada marfu sakibadagi hauzik aruba fibam da Rims Hospital gi ICU da laying sathaduna layri Thomas ki haksang na atuba matamda fagalakpa oirasano haina taibang sembiba mapuda LMZ gi thongmi singna thongnizaki hairi ngasigi tengbang kongsat aduda LMZ gi member Surendra Ningomba amadi kunjesor mangsa tabam anina lusingki loinana Dr. Inauba Nongmaitem PK Huirongbam Boinau Maibam amadi thongamba kundrakpam na singba maruwaiba member kaya sa saruk yaki kongsat aduga mari lainana group asigi secretary Ojit Sorokhaibam na phongdokibada hauji kangluki lana sina misimina asok apan kayagi maraibak maihau langpok thokpadagi awaba thodok kaya su thoktuna awaba imung kaya su yauri asiguba imung kayagi sida angamba mateng pangminaduna aikoi hingminasi haiba makataki Thomas ki punsi kanaba dungta rupali sing tara pating pangbulak chabani paramaduna Manipur gi miyamna asigumba awaba taraba mayam sing asida angamba ekoi mateng pangnasi hojiksi nungai yaifam matamdina te lan gi marangni lan gi marakta su kanaw mukhradi tamangam daba khudung thibana koi punsi temsingnaba yaba dungba thodok koi tholokpa sida chu mai chak pai basi koi yam khudung thiba thodok mani maramaduna asigumba thodok sida thokraba imung asigi awaba da miyam punamak mateng pangmina siluna ngasi Manipur Youth League Mayol gi senior member ning thousand setana mayai tangbal lauduna Mayol gi ahanba General Assembly bifam pangthokre hariba mifam masida Mayol na mahangthakta
ꯆꯪꯁꯤꯟꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯈꯤ ꯂꯣꯏꯅꯅ ꯍꯧꯈꯤꯕ 2023 ꯒꯤ ꯅꯕꯦꯝꯕꯔ 2ꯗ ꯁꯥꯐꯣꯡꯂꯛꯈꯤꯕ ꯃꯅꯤꯄꯨꯔ ꯌꯨꯠ ꯂꯤग ꯃꯌꯣꯜ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤ ꯑꯣꯏꯅ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨ ꯍꯦꯟꯅ ꯃꯉꯥꯜ ꯁꯥꯅ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕ ꯊꯧꯗꯥꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯃꯤꯐꯝꯗ ꯑꯃꯠꯇ ꯑꯣꯏꯕ ꯃꯤꯑꯣꯏ 18ꯅ ꯁꯥꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯀꯥꯎꯟꯁꯤꯜ ꯑꯃ ꯁꯦꯝꯕ ꯍꯥꯏꯅ ꯂꯦꯞꯅꯈꯤ ngasi gi mifamda mioi 18 na saba executive council asina team masigi sahi anigi oiba haina su lemnaki khallaba members sing adudi asem prince na president suresh koizam na vice president laisram james na general secretary sanatham abiras na assistant secretary lai mayam sarangthem na finance secretary birendra thangjam na assistant finance secretary tongbam naradayana organizing secretary ketri mayum osyana assistant organization secretary Mayangbam Premanandana Publicity Secretary, Konjengbam Samanandana Assistant Publicity Secretary, Laisemba Chingangbamna Auditor, Dingkulongzamna Office Secretary, Amadi Executive Member Singna, Thaudam Priyananda, Herozit Thaunauzam, Thaudam Mangolnganbi, Maisnam Herabati, Laisram Ranbini Haidi. Kungamapan suba state level S group Karen Championship listing aninga kungamari Uripok Hoidrom Lekai Development Committee Community Hall da Haudokre February kungamari fawa sathakadaba championship asida nupa amadi nupi punna sanaroi kuntraga mangana saruk yaki nupa masa amadi nupi masa gi junior amadi sub junior da punna kunga mangana saruk yaki loinana veteran sanaroi tara muksu championship adu da saruk yaki tauram masida Uripok Hoidrom Lekai Development Committee ge president Laikangbam BIKRAM All Manipur Karan Association ki President K. Kumar amadi All Manipur Karan Association ki Advisor T. Dhiren Singh na thauram mapuoi ke. Ming chamna matamda Kerumda National ki noi yaw roba amadi noi na masida position lawra gadi noi ki ming chamda da concession bangani aduga loilo loina na koi ki sports ki incentive award na chingba mayam ma ni Manipur government ne piba mayam ma tu koi organize to manam na koi adu pangi Madam Maduna, Adegi Kayuma Tabak Chamba, Adegi Tambada Chahi over as also is supposed to be riba as a election do, Jerome Masani City Sotum. Hangi. Ngasi Raigulong Young Star Club na sinduna Raigulong Rani Colony Part 1 da thasagi tang mapandagi satarakiba the 7 observation of Hi-Fi Rani guiding no veteran freedom fighter of Indian Dead Anniversary Football Tournament listing aninga kungamari gi final sanaduna mana matum yentokre final match haudringai gi mangoina na pangthokiba tournament asigi closing ceremony gi thauramda Lavan Gangmai social worker Muhibur Rahman Khan Lakipur Block President INC Monas Roy na singba mioi sing atoiba mitung ikai kumnaba mitung amasung special guest oina dais tafam ki Zin Kamang Rong Maina taram na oklaba matung atoiba mitung Lavan Gangmai Rani guiding lungi Saktam Maikum Hangdoki, Tung the special guest Manos Roy na Rani Gaidi Lungi, Sam Lapa Wari Liki, Ngasi, Filen FC Amadi, Ragailung, Young Star Club, Anigi Marakta Sanaki ba final match asigi ahan ba hafta, Nakalani Mang na goal amamam sanaduna draw oy kibadagi, tiebreaker kaunaki, tiebreaker da Ragailung Young Star Club na ahum aduga, Filian FC na Anisa Nuna, Ragailung Young Star Club na tournament winner oiki, Loina na Filian FC gi Mr. Zem jersey number 11 na best player aduga RYSC gi Guy Zwingring jersey number 1 na best keeper gi manafang ki winner oiki ba team na trophy ga Loina na lupa listing kun aduga runner up na trophy ga Loina na lupa listing tara kusinaki. University of Jammuda February tarago humdoidagi tarataret fawba pangthokiba All India Inter University Wushu Championship lising aniga kulhumdoi kunmarida Manipur University represent tauduna sanakiba Manipur gi sanaroi sing tongan ba makal gi medal kaya lawba ngamkre medal laura kraba sanaroi sing adodi regional college tagi Bonis Urembamna Nankwan Nandwa amadi Nangunda Goal ahum Manipur University Zoology Department ki Sohan Yumnamna Traditional Tai Chi da Silver Kaksing Kunau College ke Elangbam Italy Sanuna Sanda Women KZ Humfutara da Silver CI College ki Tourism Kapita Devi na Sanda W KZ Humfutara ga mga da Bronze Kumbi College ki Huidrom Priyojit Singh na Sanda
MKG humfuga mangada silver Kumbi College ki Nares Nongthombam na Sanda KG Yangkai Gatarukta silver Biramangol College ki Chingangbam Dinesh Singh na bronze amadi Sri Sri Gaura Gobind Girl College ki Thingnam Sandeswari Chanu na Taisi Kwanda bronze fanglakibani team manager na Sri Sri Gaura Gobind Girl College ke assistant professor Moirang Tem Sundar Chan course na H Damenti Devi amadi KS Bobby Singh na Manipur gi Lal ning nanglaba mafamdagi yauna apunba mioi medal tara lauba ngamkiba haibasi aikoi pumna maki oina yamna sakthok saningai ni atai masana sing dasu natana wusu masana dasu sauna mai pakpa asigi damakta lamdam asigi yamna sakthok saningai amani haiduna mafam aduda leiriba team manager Sri Sri Gaura Gobind Girl College ke assistant professor Moirang Sem Sundar Chana phongdokkibani Aroibada maruoiba pau amuka hanna pizari Art walk lamda masak nairaba ahal laman sing na yaglamba laising anoba artista uhanaba honaba si afaba khongthang ni haina art and culture ki commissioner M Zoy na phongdokre Department of Art and Culture Government of Manipur gi makada training cum production on mai bi laising zagoi ngasi Rumal Theatre Imphal da loisinkhre Eminent writer and social activist Sanaton Hamombu Film Academy Manipur na khudol pot piduna taram na okre Amadi lupa lak taraga mapan gi popi maru Mizoram da Assam Rifle na fagat pangamkre Ngasigi oina di Mami TV na sandok sa Manipuri pau matang asida loijare mayambo mukan na kurumjari